ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯣꯅꯔꯁꯤꯞꯁꯦ ꯑꯣꯏꯔꯒꯗꯤ ꯑꯦꯟ ꯅꯣꯏꯅ ꯐꯥꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯩꯉꯣꯟꯗ ꯐꯥꯎ ꯀꯣꯔꯣꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯑꯦꯇꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯣꯏꯅ ꯉꯥꯛꯄꯤꯗꯕꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯃꯔꯤꯕ ꯉꯥꯛꯄꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯅꯤ ꯃꯣꯏꯁꯦ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯗꯧꯕ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯅꯤ ꯃꯣꯏꯗꯤ ꯂꯩꯔ ꯀꯨꯟꯗꯅ ꯍꯧꯖꯤꯛ ꯃꯣꯏ ꯉꯥꯛꯇ ꯂꯩꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯑꯉꯥꯡ ꯃꯣꯏ ꯃꯥꯡꯍꯟꯗꯣꯔꯤꯅꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯁꯤ ꯁꯣꯗꯧ ꯆꯠꯂꯦꯕ ꯃꯣꯏ ꯑꯩꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯗꯨ ꯂꯧ ꯆꯠꯅꯕ ꯀꯥꯇꯧꯁꯤ ꯇꯧꯔꯒ ꯍꯥꯏꯕꯗꯨ ꯁꯣꯗꯃꯨꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯥꯛꯑꯦꯕ ꯉꯔꯥꯡꯁꯨ ꯏꯃꯥ ꯃꯌꯥꯝꯗꯨꯅꯤ ꯉꯁꯤꯁꯨ ꯆꯠꯂꯤ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯁꯤ ꯃꯊꯪꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯁꯤ ꯌꯥꯔꯣꯏ ꯀꯣꯔꯣꯡ ꯉꯥꯟꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯥ ꯐꯥꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯩꯅꯔꯤꯕꯁꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯅꯩꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯒꯤ ꯁꯦꯜ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯎꯠꯇꯒꯤ ꯍꯩꯕ ꯑꯣꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔ ꯃꯌꯥꯝꯒꯤ ꯑꯦꯖ ꯑꯦ ꯂꯦꯖꯤꯁꯂꯦꯇꯔ ꯑꯦꯖ ꯑꯦ ꯂꯣ ꯃꯦꯀꯔ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯟꯈ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯣꯏꯗ ꯀꯠꯊꯣꯛꯄꯒꯤ ꯃꯥꯡ ꯊꯥꯔꯒ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯅꯦꯁꯇꯤ ꯀꯣ ꯗꯦꯗꯤꯀꯦꯁꯟꯅ ꯃꯥꯡ ꯊꯥꯔꯒꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯀꯟꯅꯕ ꯃꯣꯏ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯣꯏꯗꯤ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯏ ꯑꯦꯖ ꯑꯦ ꯂꯣ ꯃꯦꯀꯔ ꯑꯦꯖ ꯑꯦ ꯂꯦꯖꯤꯁꯂꯦꯇꯔ ꯃꯣꯏꯗ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯕ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯣꯏ ꯎꯠꯇꯣꯏꯅꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯔꯤꯌꯥꯟ ꯑꯣꯏꯗꯅ ꯃꯣꯏꯅ ꯇꯣꯈꯥꯏ ꯂꯩꯕꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯌꯦꯡꯕ ꯃꯣꯏ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯥ ꯑꯩꯈꯣꯏꯒꯤ 18 ꯁꯪꯉꯛꯄ ꯃꯇꯝꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯍꯥꯏꯔꯤꯕꯅꯤꯅꯦ ꯆꯥꯎꯔꯕ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡ ꯀꯟꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯄꯣꯡꯕ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯉꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯣꯠꯁꯛꯀꯝ ꯊꯨꯒꯥꯏꯔꯒꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯅꯕ ꯂꯧꯔꯤꯕ ꯍꯧꯔꯛꯏꯕ ꯀꯅꯥꯅꯣ ꯑꯗꯒꯤ ꯃꯣꯏꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯥꯗꯔꯤꯕ ꯐꯟꯗꯤꯡ ꯃꯣꯏ ꯀꯅꯥꯅ ꯊꯥꯔꯤꯅꯣ ꯃꯣꯏꯅ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯀꯗꯥꯏꯗꯒꯤꯅꯣ ꯅꯣꯡꯃꯩ ꯃꯔꯨ ꯃꯣꯏꯅ ꯀꯅꯥ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯕ ꯉꯝꯗꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ 17 ꯆꯪꯉ ꯐꯥꯎꯗ ꯇꯨꯃꯤꯟꯅ ꯂꯩꯔꯒꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁꯔꯨꯛ ꯑꯃꯅꯤꯅ ꯚꯥꯔꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯂꯤꯕꯅꯤ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯆꯠꯂꯤꯕꯅꯤꯗꯅ ꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯅꯤꯃꯛꯁꯤ ꯀꯔꯤꯅꯣ ꯁꯤꯅ ꯗꯕꯜ ꯏꯟꯖꯤꯟ ꯑꯅꯤꯁꯦ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯃꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯠꯇꯕ ꯑꯃꯅꯤ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯅ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯔꯤꯁꯔꯆꯔꯁꯤꯡ ꯃꯕꯨꯛ ꯁꯦꯡꯗꯦ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯗꯦ ꯑꯣꯅꯦꯁꯇꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯁꯦ ꯃꯣꯏꯗ ꯌꯥꯎꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯗ ꯑꯩꯅꯁꯨ ꯂꯥꯛꯆꯅꯤꯡꯕꯗꯤ ꯆꯨꯝꯃꯦ ꯃꯤꯔꯥꯖ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯌꯥꯝꯅ ꯆꯥꯏꯕ ꯑꯃꯣꯠꯄ ꯃꯐꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯤꯠꯄꯤꯅꯕ ꯁꯦꯡꯕꯤꯅꯕ ꯂꯩꯇꯕꯒꯤ ꯆꯥꯏꯔꯤꯅꯦꯕ ꯀꯔꯤꯒꯨꯝꯕꯅꯦ ꯁꯤꯠꯄꯤꯅꯕ ꯁꯦꯡꯕꯤꯅꯕ ꯂꯩꯔꯕ ꯃꯇꯝ ꯆꯥꯅ ꯁꯤꯠꯄꯤꯅꯕ ꯁꯦꯡꯕꯤꯅꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯇꯔꯨ ꯇꯅꯥꯟꯕ ꯃꯐꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯅ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯏ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯗꯦꯗꯤꯀꯦꯁꯟ ꯁꯤꯟꯁꯤꯌꯔꯤꯇꯤ ꯀꯣ ꯑꯣꯅꯦꯁꯇꯤ ꯀꯣ ꯅꯦꯁꯅꯦꯂꯤꯖꯝ ꯑꯗꯒꯤ ꯑꯩꯒꯤ ꯍꯥꯏꯕꯁꯤꯗ ꯊꯥꯗꯣꯛꯄ ꯑꯩꯅ ꯃꯥꯡ ꯊꯥꯗꯕ ꯋꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯅꯦꯕ ꯃꯗꯨ ꯂꯣꯏꯅ ꯎꯒꯗꯕꯅꯤ ꯉꯥꯜꯂꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯉꯥꯜꯂꯤ ꯅꯝꯃꯁꯨ ꯅꯝꯃꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯛꯇ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯀꯣ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯦ ꯂꯨꯆꯤꯡꯕꯅꯤ ꯃꯥꯁꯨ ꯃꯈꯨꯠ ꯇꯤꯟꯍꯧꯕ ꯇꯥꯏ ꯒꯥꯂꯦ ꯂꯥꯒꯖꯥ ꯀꯥꯏ ꯑꯗꯒꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯣꯏꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯇꯥꯏ ꯔꯥꯄꯣꯔꯠ ꯍꯥꯏꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯔꯤꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯧ ꯖꯣꯏ ꯄꯨꯟꯕ ꯖꯣꯏ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯅ ꯄꯨꯟꯕ ꯖꯣꯏ ꯍꯥꯏꯔꯤ ꯑꯉꯥꯡꯐꯥꯎ ꯆꯩ ꯇꯥꯔꯤꯅ ꯂꯨꯆꯤꯡꯕꯁꯦ ꯑꯩ ꯌꯥꯝ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯐꯥꯗꯔ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯒꯗꯕꯅꯤ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕ ꯂꯣꯏꯅ ꯎꯒꯗꯕꯅꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯥ 19 ꯁꯨꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝ ꯐꯖꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯣꯏꯁ ꯑꯃ ꯃꯥꯒꯤ ꯃꯌꯥꯝ ꯇꯥꯔꯛꯑꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯍꯥꯟꯅ ꯀꯟꯁꯤꯅꯦ ꯑꯩꯈꯣꯏ ꯌꯥꯅꯗꯕ ꯃꯌꯥꯝꯗꯨꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒꯀꯣ ꯇꯧꯁꯤ ꯂꯩꯕꯥꯛ ꯍꯥꯟꯅ ꯀꯟꯁꯤ ꯍꯥꯏꯌꯦꯕ ꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯔꯦꯕ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯐꯖꯕ ꯋꯥꯁꯤꯗ ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯃ ꯂꯩꯗꯤꯀꯣ ꯌꯥꯅꯗꯕ ꯃꯁꯦꯟ ꯀꯃꯥꯏꯅ ꯇꯧ ꯂꯩꯕꯥꯛ ꯀꯟꯗꯣꯏꯅꯣ ꯃꯤ ꯍꯥꯟꯅ ꯊꯔꯨꯝ ꯇꯔꯣꯗꯅ ꯚꯥꯏꯒꯤ ꯇꯔꯣꯕꯔꯀꯤ ꯂꯥꯔꯥꯏꯗ ꯏꯊꯧꯒꯤ ꯌꯥꯕꯨꯡ ꯌꯥꯕꯨꯡꯅ ꯈꯣꯠꯂꯒ ꯊꯥꯡ ꯁꯣꯔꯤ ꯇꯧꯖꯒꯦ ꯇꯧ ꯂꯩꯔꯤꯉꯥꯏꯒꯤꯅꯤ ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯈꯥꯒꯤ ꯃꯈꯥꯒꯤ ꯁꯤꯡꯉꯥꯁꯣꯟ ꯃꯈꯥꯗ ꯀꯥꯡꯈꯜꯂꯤꯟ ꯆꯪꯉꯨꯔꯦ ꯕꯤ.ꯖꯦ.ꯄꯤ ꯃꯣꯏ ꯃꯅꯨꯡꯗ ꯕꯤꯔꯦꯟ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯗꯣ ꯀꯅꯥꯅꯣ ꯅꯠꯇꯦ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯒꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯃꯁꯦꯟꯁꯤ ꯄꯨꯟꯁꯤꯜꯂꯒꯅꯦ ꯌꯦꯛꯅꯕ ꯊꯦꯡꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯦꯡꯅꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯔꯨꯕ ꯑꯃꯅꯤ ꯁꯤꯁꯨ ꯑꯩ ꯑꯗꯨꯅ ꯌꯥꯅꯗꯕꯁꯤꯡꯁꯦ ꯑꯗꯨ ꯉꯍꯥꯟꯋꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯉꯍꯥꯟꯋꯥꯏꯅ ꯃꯥꯒꯤ ꯑꯩꯈꯣꯏ 9 ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ 9 ꯃꯣꯏ ꯁꯣꯏ ꯇꯧꯗꯅ ꯀꯩꯗꯧꯕꯗꯁꯨ ꯔꯤꯖꯥꯏꯟ ꯇꯧꯕ ꯉꯝꯃꯣꯏꯗꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯄꯤꯔꯨꯔꯦ ꯀꯥꯏꯅ ꯗ꯭ꯔꯃꯥ ꯇꯧꯅꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯐꯝꯃꯤ ꯇꯣꯛꯑꯅꯤꯅ ꯗ꯭ꯔꯃꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯅ ꯗ꯭ꯔꯃꯥ ꯌꯥꯝ ꯃꯨꯛ ꯁꯥꯟꯅꯩꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯥꯗ ꯆꯠꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗꯣ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯍꯥꯏꯕ ꯌꯥꯏ
BJPꯒꯤ ꯑꯦꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯍꯧꯔꯒ ꯄꯥꯔꯇꯤꯒꯤ ꯑꯣꯏꯖꯒꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯁꯨ ꯃꯇꯝꯗꯨꯗ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯏꯕ ꯑꯩꯅ ꯌꯥꯗꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯀꯧꯒꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛꯁꯤ ꯂꯩꯕꯥꯛꯁꯤꯗ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯥꯟꯕꯅ ꯀꯩꯅꯣ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯩꯅ ꯌꯥꯗꯕ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯑꯩ ꯍꯥꯏꯒꯦ ꯇꯁꯦꯡꯅ ꯑꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒ ꯊꯝꯕ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯤꯅꯦꯕ ꯍꯥꯏꯕꯁꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯥꯜꯂꯤꯁꯤ ꯀꯔꯤꯅꯣ ꯏꯁꯥꯒꯤ ꯂꯥꯟ ꯃꯥ ꯈꯪꯒꯅꯤ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤ ꯌꯥꯗꯦ ꯁꯤ ꯇꯧꯒꯦ ꯁꯤ ꯇꯧꯗꯦ ꯃꯌꯥꯝ ꯊꯣꯛꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯅ 하이ꯔꯛꯄꯗꯣ 마나 하이브더라 마 좀 감돌이브라 좀 소원도 감돌이브라 해야지 신이 아들이 거기 산하라 민웅성가 마석 파자고 행갈랑 행갈래나 심미서줄 랑 행갈핀다 락고 레이레고 아데 하이브가 또보가 타복이 방통 감거다네 아 타복 깜짝 방통 감도 그리기는 그리지 대서면 부르먹자 아들아 뭐기 또그네 하려봐 밤타도 하려봐 강고시 좀 안다 봤대 심미서주 honesty, dedication, adik may alaba, nung siwa ako adugi asim haktam do utti. Sino nebo? Ano utti mo siya? Masidi ako yam, patab niya ako patab niya. Yam patab niya mas patab niya. Ay yasin na daw mayam ko na ngap tu nung boy hasi. Yasin na daw kyam, yasin na mayam do pun na boy mutun kami naga ay agor pin daw karigino. Ay na kidore. Ano sa si toro naman si toro ay. moi lei ka gi mi ku ki jo MLA mo tara duna adra ko gi dra minister ko gi mi cabinet minister yawni cabinet minister ha pa lo thok pa si minister tu ba gi sakti lei ne ba mari ba thugai na ba ne na ko yin si le ba ka mu si bok da si moi kan na la ba ne ba kari sakti gi di kari gi assembly wa kari sakti gi mo adu lei ba so dun so ro sa ba le ba ngai dai ni chu लेकिन शासन लेकिन लेबाक से रूल्स रूल चब लेबाक है मोन उत्तरना MLA तारा दुना हो क्वेश्चन सीनियर लेम थुगाइन बो होनरिबा जिंगुरे असे कइदु ngमगे बाय कदा मतंग वहंग मतंग जो मुगनब अमसुंग यानदब लेरे हबसिमदि मयक सेंगे हौजि MLA मदि मिनिस्टर यावना फोंगना हाबा दारे चीफ मिनिस्टर के मयक तो वाफम थंबा अदुग इबन चीफ मिनिस्टर नांग थमि वाफम दु सुमारी मदुग हाइफेट मरी लेना पखुमोइन पीबगी मोंग लाइबो वाफम जिदा कका यानद्रि बसिगी मपुंग ओइबा मरमसि करिगिनेना कका गी मियंग दलै कका एज ए सीनियर जर्नलिस्ट मोइन कमा यंग ते हुजिको होना कोइ बोइना ओना चीफ मिनिस्टर कोइ यानिंगद्रिबा से करिनो अन हाइबसे अकोइ यानिंगद्रिबा बिदु जो फजन हाइबो गमदेबो माने बाक महल्ले माना मासी तौरे हाइबसे मोर हाइबो गमदेबो अदे अकोइ हाइबदिको अदुगो तबुदि यानिंगद्रिबा से ओनरेबल चीफ मिनिस्टर से यानिंगद्रिबा खदि लैरे हाइबसे अदुम खांगे अकोइ पीपल जो खांगेबा हुजिको वारिसिदि नम फंग मरि पुमसि अकोइ वारबरेबा आइरा यानिंगद्रिबा कोइ बाबु लौथोके तौरेबा सोरे हेदुरा याम सिंगना कोइ परखार क्वेश्चन सेट के पीदना अदबरा क्वेश्चन सेट पीबो जुमनेबा सिनिसि अदुम मोवा हे कोइ कनोना कोइ ओनरेबल मिनिस्टर हाबिगिदो सिंग हाइबो मोवा इदि अजाम सिंग हाइबो मोवा अदुगी गटबा कोइ लेबुन थोएबा अदुगा पुरा बक्सनगी बोना आइसे याद्रे हो चुबिरे गसा को बिसोजदा हो इनो बिसोजदा मालो थोकरे लोइरेना पतमिगी लांदु युने खुला ला मने बा क्या कंग्री येंगो बा अदु हुजुक बुलमद्रे हुजि माबानि जे को फाबिनेना अखोइगे राधा कृष्ण की मोंग नो तरा लेमेरे येंगो सिबरा जे थि तुम धरती पॉलिटिक्स की ममी दो को उहलेबा तक्सनरो नो याबा हाइदि जिमि सो तक्सनरो बिनो आदेम तक्सनरो बिनो लेबाक नंबो ओरबो लेबाक ngap piro manipur se loire जिमि सो चटलागा प्राइम मिनिस्टर नरेंद्र मोदी रो साबा गंबिरो राजनाथ हाइबिरो डिफेंस मिनिस्टर इनोन मिनिस्टर हाइबिरो करी दम तो हुजुक बोय अखोय हाइबो गमदना लेसे करी गिरोबा सिसि बासु चुमदि मणिपुर थाजल लेबा सिक्योरिटी फोर्स तब अखोय सेंट्रल सिक्योरिटी फोर्स जिबो अखोय ngaibra अखोय ngakpi सेबिनेबा लेइरबा करिनो हाइबसि अखोय सि गहंग मा चावनो हंग लेइरबनेबा anak pada kapi piri nak kapi pembayam nung kapsul ini bagaimana kan itu kau drone pasal ini tahu itu nak kerugi ha kadang benda aku ikut itu kau tukta ha jamur thame ya jamur orang Malaysia anak pasal pin pun terus kau target tahu ini macam masih berprasat tu kau ngamde ya pak lagi macam sih nang si intelijen ki juk ni radar ki juk satellite ki juk ni kang ini kana kejun kang ini pak aku isu aku cim selu suat balik lepas itu Sakani ya Delhi da Prime Minister kay tumin na yaw no
Kusi pabi bagi house ada bakci bakci bang tu Manipur ki suji putok ke have kari gitu muda jadi dia ha sikari gitu baca sikari gitu baca ada makap tam ni lau jam ni Manipur ki isu ada ni isu adu putok ni have dia ada zon tok dah ya tok kari gitu baca aku ni ware kang dah ware si ware aku jadi sebab oi na tu ware oh Manipur mai sai mi sani ko thaba sigre mi yang khai ko thaba re banga mang thi ba khangre pi ba ngang thada ki anga akhaya khangre ba kakter khotra hatar to loi re ba ji be ti ba so bi ti para o loi re ba pung loi re ba ni me ha je yu ba ma yi mu nung da thok de ba ji re ba kaka very recently ngasi nong ni sigi manung da Manipur chief minister na phung to ki wa pham ji chief minister na thokla ga nong kap na ba ya roi strategic planning me ama ma hai ke je chief minister na thok thok ka ba ro da ba hu ji home se ma home pai ri ba na home pai ri ba is subject ni ngak chen home pai ri ba home pai ri GCP le ri mai phakan lu le ri ba home pai ri na ma ta ba sa no me kap de se tok chi chang lo na hai ji ngasi mo ma hai ta khai ba ba ka thang ban ta khai ga mi bro kau tuk ta khai ga mi bro sana sabi ri ta ga mi bro ba ai người tiếng người ai xin sự ủng hộ ai tiếng người người cái gì đó mà biết về sẽ rồi mình để phong bạc phát phát sát thì phim đó để phim này rồi xin tâm đi lúc chính bài cái chúng tôi cái lúc chính cái phụ được lúc chúng tôi rồi mà cái mình cái cái chúng tôi cái này xoay gari sana gari chính tôi nhỉ có lúc chính bài cái mà phụ chính tôi này bảo sẽ adu mình cái lúc chúng tôi rồi cái gì bảo hay là lúc chúng tôi mà im bio hay phim này là cái gì rồi Ada kasi faham dah, kau istiad lengak sina Manipur tu iba kau ki kalau mani satria berlala sedene, lakum thok thok dang lowi hai bese auto utpio buta. Okay. Auto utpio ba, jodoh Manipur yang lama tu retro. Indonesia yang dimantri cuma ini salah kan, mana tahu je cakap kan, ni puri mengangar ada di cakap tu. Adu kata juga Manipur bapak lelaki kan, thabung lelaki kan, unebab sapang lelaki kau ki kan, dengi nala halak tu. Si gune. Matam ai pa chale ai chi besle ne ai pa besle gi ai kana ya lo gune nu gune hang ne kai jam tu ba tu le ya bro hai bi ni ai sa du ke so ye sing ta re de mi to re mo ma pa tu bil ne bro ne ai hai je kan ji khoi kan ne kan da khoi gi oner ba chi besle di ma na hai bi kan da khoi gi university de ne ya la ma da khoi kan da khoi gi we ban pa se la pu da prime minister Narendra Modi mera ma hai o to ba gi nu shi ro ma gi ma sa pa Diri na ICU dah lagi tam jadi mapa ni de Modi na urut ber hani yang dapat mana re apa lagi. Kau mana ICU lagi sama mana na. Ada mapa ai lagi ni sini ada dua kan ngat tu tu meba. Tak nak kau teroris ni foreign ni kau jauh canggih hai ni si tahu hai kau ni tak kaya lagi kau. Kita uti ke boleh. Picik ni demi kita pangkan demi landi ni sasak dia mari cuba lagi. Mula kita kopi lah, kita dah yau ba, kopi lah yau tu ba, iseng lah yau tu ba. Manipur ut ke betul ni ba. Okay. Adu nak hari kita hai na. Kucing betul ni aku lenga pai ba lenga ro semua. Pun ba aku berian, orang ni mesti ada bayang pun bukan nusidre. Nusidre aku kunu betul kali itu. Adu ki mungkin lagi deh. Yang ini lagi, orang kalau hari itu, yang ini lagi dia tu pun kamu. Ijan tu mungkin macam tu sahalo. Kita kan mau buat, kita tu mau buat. Ada mukti tu kuru tu macam kalau ni kan tu lagi kan aku bahan dia arwai. Ada macam aku ki, mungkin tahu ribu aku dah lebih hari aku ki mana pun ribu. Sesuatu khangde amba macam pun di mana ada polisi. Kau poket ni thopok orang senkara. Kau fikir habis dia orang senkara. Nafsat demam tu sesuatu habis dia juga orang amba. Ini tu sesuatu tu cukai ni. Bukai kaya ini tu cukai ni. Kau lei ni. Kau sih hai boleh lei teriak kau. Ada macam dia hai Chief Minister na hai ju loro usire ma hai do ai ko yom to punjing ji adu lebak han kan ji adu ka lebak chi adu ko da ko ja do taw se da adu in ai chu mi chi dia na ai ko ku tang ka le sang lo ba okay adu de ke bok chi khang ge so jana da ma se ja han punjing da ga di lebak kan ma ri ya ro ko okay ka sin ju han kan bi wo ba adu mi am ma mang de ako de be gi so re ko ko law se ako mi am ma mang ako mi am da min ma ngang ba tok sin ba ko bot ban ba to bi no adu opposition da lai bu wa ga ta ba ko gi su bo gi BJP memang dia orang punya mak, kau kau tadi macam boleh baca, lebak sih, kalau mau punjin dah boleh view. Okay. Lucing mak boleh so. Misalnya mamang tu kan dah. Thank you very much. Kau jangan kamu. Okay, mang the lucing mak mui nama yang lucing view. Matang saya wafam sih, mampu mui na laibak kan bahaya besi opposition wajera ruling wajera any political party wajera luar nama ki interest wajeri Manipur ki ngam kai kan ba Manipur ngak pa bahaya besi. Tapi betul bu
ꯃꯌꯥꯝꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ 이ꯍꯧ ꯑꯃ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ MLA ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯤꯗꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝꯗ ꯀꯟꯐꯔꯝ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯃꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯗ MLA 19ꯗꯒꯤꯅ 22 ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯔꯤꯖꯤꯒꯅꯦꯁꯟ ꯄꯤꯒꯗꯕ ꯄꯨꯡꯐꯝ ꯐꯥꯎꯕ ꯄꯟꯅꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎ ꯔꯤꯖꯥꯏꯟ ꯇꯧꯈꯤꯗꯦ ꯃꯗꯨ ꯄꯣꯂꯤꯇꯤꯛꯁꯅꯤ ꯍꯥꯏꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯥꯃꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯃꯇꯥꯡꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯏꯟꯇꯔꯦꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ MLA ꯄꯨꯟꯕ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯊꯤꯌꯦꯇꯔꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯥꯃꯥ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯤꯅ ꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯄꯟꯕꯤꯈ꯭ꯔꯦ ꯃꯤꯔꯥꯖ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯃꯦꯖꯔ ꯏꯁꯨꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯁꯤ ꯅꯩꯅꯗꯅ ꯄꯨꯟꯅ ꯊꯧꯔꯥꯡ ꯂꯧꯃꯤꯟꯅꯕꯁꯤ ꯑꯩꯈꯣꯏ ꯂꯧꯗ꯭ꯔꯦꯕ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯑꯃꯨꯛ ꯅꯩꯅꯔꯝꯃꯅꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯃꯨꯛ ꯅꯩꯅꯔꯅꯤ ꯂꯝꯕꯤꯒꯤ ꯑꯃꯨꯛ ꯅꯩꯅꯔꯅꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯇꯧꯗ ꯂꯩꯔꯦꯕ ꯃꯦꯖꯔ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯃꯦꯖꯔ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯡ ꯆꯪꯕ ꯇꯥꯏꯌꯦꯕ ꯂꯝꯕꯤ ꯊꯤꯡꯕꯩꯃꯨꯛ ꯄꯣꯠ ꯆꯩ ꯇꯥꯡꯕꯩꯃꯨꯛ ꯇꯧꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯑꯣꯏꯔꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤ ꯍꯥꯠꯇ ꯃꯣꯏ ꯅꯩꯅꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯔꯦꯕ ꯑꯩꯅ ꯃꯁꯤꯗ ꯃꯤꯔꯥꯖ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯗꯕꯜ ꯑꯦꯟꯖꯤꯟꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀꯦꯟ ꯑꯦꯟꯖꯤꯟ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ BJPꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯃꯣꯏꯒꯤ ꯂꯤꯆꯔꯒꯤ ꯃꯔꯛꯇ ꯃꯣꯠ ꯃꯥꯟꯅꯗꯕ ꯊꯣꯛꯂꯛꯏꯕ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯅ ꯂꯥꯏꯈ꯭ꯔꯦꯃꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯅꯪ ꯀꯔꯤꯅꯣ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇꯨꯅ ꯃꯤ ꯑꯣꯏꯔꯛꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯔꯤꯅꯣ ꯂꯥꯎ ꯂꯣꯏꯔꯦ ꯂꯥꯎ ꯂꯣꯏꯔꯦ ꯃꯆꯥ ꯃꯁꯨꯅꯤ ꯅꯣꯏ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯄꯥꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯝꯕ꯭ꯔꯥ ꯀꯩꯒꯤ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯟꯒꯦ ꯃꯣꯏ ꯌꯨꯅꯥꯏꯠ ꯑꯣꯏꯅ ꯄꯨꯟꯅ ꯌꯨꯅꯤꯇꯤ ꯁꯥꯟꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯏꯒꯤ ꯂꯣꯏ ꯂꯩꯌꯦ ꯃꯥ ꯒꯨꯖꯔꯥꯠꯇ ꯃꯥꯏꯅ ꯇꯧ ꯌꯥꯄꯣꯠꯇꯦ ꯅꯪꯕꯨ ꯕꯤꯍꯥꯔꯗ ꯃꯣꯏ ꯇꯧꯗꯦꯕꯅꯕꯤ ꯇꯧꯗꯦꯗꯤ ꯃꯣꯏꯅ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯨꯃꯥꯏꯅ ꯅꯠꯇꯕ ꯋꯥ ꯉꯥꯡꯉꯤꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯗꯤꯖꯥꯏꯟ ꯇꯧꯅꯤ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯧꯅꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯁꯤ ꯊꯣꯛꯏꯕꯁꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯑꯔꯨꯕ ꯏꯗꯤ ꯑꯗꯨ ꯅꯣꯏ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯩꯅꯣ ꯃꯌꯥꯝ ꯐꯖꯅ ꯃꯣꯏ ꯃꯌꯥꯝꯁꯨ ꯀꯧꯔꯒꯅꯦ ꯅꯣꯏ ꯑꯄꯥꯝꯕꯗ ꯄꯤꯔ ꯅꯣꯏꯁꯨ ꯄꯤꯅꯤꯒꯦꯕ ꯀꯣꯔꯇꯣꯁꯤꯀꯣ ꯑꯩꯈꯣꯏ ꯎꯗ꯭ꯔꯒꯁꯨ ꯂꯣꯏ ꯇꯥꯁꯟꯕ ꯈꯣꯠꯅ ꯌꯥꯏꯌꯦ ꯑꯩ ꯍꯩꯗꯤ ꯑꯩ ꯍꯦꯟꯅ ꯋꯥꯏ ꯁꯥꯏꯗꯨ ꯁꯤꯠꯄꯤꯗꯕ ꯁꯤꯠꯇ꯭ꯔꯕꯅꯦ ꯑꯩ ꯍꯩꯗꯤ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒꯗꯤ ꯃꯅꯤꯡ ꯇꯝꯕ ꯑꯩꯈꯣꯏꯗꯤ ꯃꯔꯖꯔ ꯇꯧꯈꯤꯕꯅꯤ ꯅꯥꯒꯥꯂꯦꯟꯒꯨꯝꯕ ꯃꯤꯖꯣꯔꯥꯝꯒꯨꯝꯕ ꯂꯩꯕꯥꯛ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯃꯤꯖꯣꯔꯥꯝ ꯀꯥꯏꯗꯨꯗꯤ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯁꯦꯝꯖꯕ ꯂꯨꯁꯥꯏ ꯍꯤꯜꯁ ꯀꯥꯏꯗ ꯀꯥꯏ ꯑꯗꯨꯒꯤ ꯄꯣꯛꯈꯤꯕ ꯃꯣꯏꯒꯤ ꯅꯦꯃꯤ ꯆꯍꯤ 2,000 ꯃꯤ ꯃꯅꯤꯡ ꯇꯝꯕ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯃꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯈꯜ ꯇꯧꯅ ꯁꯦꯝꯃꯒ ꯂꯩꯔꯤꯕꯅꯦꯃꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯆꯥꯎ ꯆꯠꯅ ꯂꯩꯔꯤꯅꯦꯃꯤ ꯑꯩꯁꯤ ꯃꯣꯏꯅ ꯃꯤꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯒꯨꯖꯔꯥꯠꯇ ꯃꯤꯒꯤ ꯀꯩꯅꯣꯒꯤ ꯑꯣꯂꯦꯝꯄꯤꯌꯥꯟ 12 ꯄꯨꯊꯣꯛ ꯉꯝꯗꯦꯃꯤ ꯑꯇꯩ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯕꯤꯔꯦꯟꯕꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯕꯨ ꯊꯕꯛ ꯊꯧꯔꯥꯡ ꯂꯩꯍꯟꯒꯦ ꯃꯥꯒꯤ ꯃꯈꯥ ꯂꯩꯉꯥꯛ ꯄꯥꯏꯕ ꯃꯌꯥꯝ ꯂꯤꯗꯔꯁꯤꯞ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯃꯥꯟꯅꯍꯟꯒꯦ ꯑꯃꯅ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤ ꯀꯣ ꯑꯁꯤ ꯑꯩ ꯏꯆꯥ ꯃꯅꯤꯄꯨꯔꯤ ꯋꯥꯔꯅꯤ ꯍꯥꯏꯔꯒꯗꯤ ꯀꯧꯗꯅ ꯈꯣꯠꯇꯅ ꯁꯤ ꯇꯧ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯎꯠꯄꯤꯔꯕꯅꯕꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯒꯗ꯭ꯔꯅꯦ ꯃꯣꯏꯅ ꯎꯠꯄꯤꯔꯕ ꯇꯧꯗ꯭ꯔꯕ ꯌꯥꯝ ꯑꯩ ꯄ꯭ꯔꯃꯥꯟ ꯑꯃ ꯇꯧꯒꯦ ꯑꯁꯦꯡꯕ ꯑꯃ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒ ꯐꯖꯅ go to hill go to valley fazadra onerable chief minister ward of drug kind tawrisi maringi issue ni ne ade forest kan ba wildlife sanctuary kan ba ko wetland kan ba poppy thaba ba parama sirgi lanji hori ni hai ne ba adu ga to phajambi wa migi magi akaro ward of drug se masigi tawrubadagi manipur thugai na bana kuki na ko tiro na landarak bisda biri nang na tawru chumei manipur biri nya dabak tar prime minister ni lepi ward of drug so chupuri muna ya as wara loire bas ba ashe de bun lipi da mene o ro chin mission lipi ngi lipi da mene mai lipi be bur ka hai mai phamji kan biri chin mission li phamje siri ma kam hai de kan biri ba ala ko na sher ma ga kan ali ma ko be kan ali mo shen je sibu kan dili le ni kai ni ai ja chu sing ma pun de kan ma ba ai le ko ni man ai wai drop do ai na ngam ga ko gi ai le ai ka bi ta o do 정도 따이비 아까 아강으로 정도 호래도 내년에 시기 아까 바르는 게 미 어디 지인이 어디 지인이 아들 맛이 야나 맛이 그 하나 아까 오늘은 지금 비리노
มันมาฆ่าตำน้ำมันบางสิ่งนะเนี่ยสิ่งที่มันยุ่งมันมีโอ้ยนะเลยบุเห็นกี่ชั่วโมงอุบายอันนี้มันช่วยในสุขมองเลยเกาเลยนั่งขับตามพาด้วยนั่งก็ช่วยไม่ยอมโดนตัวนั่งจุดทุกเงินระบายเอเซลีเดอร์ระบายเลยระบายนั่งบอกว่าทำไม่ว่าเลยตีน่าหายบ้านมาไว้ชิคกี้พาย사실 들어가니 아까 아르미 동가 너네 제가 되도 좀 들어가니 봐 아까 이제는 사정이 답이나 봐좀 미래 봐 해보지 실내에 해보지 그 영도 보내 봐 차가 나자 그 잡이 타라 잡바가리 딜리 잡이 타 잡바가리 아이 하지 힘을 써 보이스 뭐야 부르는 거고 꽉 고고 띠 곡지 저를 내려 보내 봐 이제 너뭐 사는 거 할래 봐 아들아 딜리는 로또리니 아들아 내가 뭐지 오늘 파이미스터 미기 PTV기 미기 무슨 뭐기 있던 거 이거 말을 얼마 그저 말 까기로 괜찮 다음에서 너는 나기 까기로 안 되게 내 트럼프도 아이 통하고 확실 나 오늘 나 하다가 마는 마마 saktana 받는 거 하고 그러기로 마케팅 보고 신이나 강공국 자들이라 그래서 뭐지 미치 TV 망망다 머리포 날 호보 이제 봤다 날 호보 잡아니 머리포 가이바를 가비 잡아 죽어야 로이 너또 왜야 로이 너는 밤에 그 비니 판타더니 노이래 아강 TV 바바게 레비로게 아들 로리포 레비로 아이 수네 로리포 레이레 비가 파이에 봐 마시야 거기 에피스토 폴리시가 레이레 봐 아주 말 내가 또 비는 봐도 아주 quite 루세 아주네 뭐좀 하이 좀 하이 빈 봐. 아좀 말처럼 다 따라 바빠도 시대 강공자 이행구나. 이사기 라비도 없어 박박들에. 이도 그저 책들 행 데이터 커머스 행비우. 하. 아직 아주 이행구네. 아 힘들이 소스 행비우. 로이 강공자의 힘을 소스 로이 행구네. 아 그 쉽다 호이비 영어 봐. 아 시미스터 그런 건데. 시미스터 지리 밤도 뭐 자켓 또 못한다. 말 하이 홍도기도 내가 그러나 이런 호미스나 난 잠깐 너 할리 이네 아니 아이 뭐 잠깐 지금 아무도 아이 잠깐 아이 사좀 잠깐 맞아 뭐 헤로 하 헤로니 얘기하고 봐 아들 집에 있었다 밖에 오버야 돼 머리 부 집에 있었니 엠벨리 좀 해야 돼 동들이 몇이 걱정해 봐 아들이 강포부 있었던 놈들이 머리 있었던 놈들이 노이네 콩다 지리 봐 잡고 콩광놈들이 까발이 오고 머리포기 아코기 레가 로이싱노 봐 까발까리 엠벨리로 까인바 까리 만드리노 봐 로이래 왜야기 람비 봐 이까이도 마이 마기 능이 마왕도 뭐 실내에 바닥이 아이라 하지는 봐무나 이슈세 내게도 이슈도 그 내려내 이슈세 산망무기 막 후이망무기 막 신경 방적이 막 보따고 막 정말 드라이버스도 그 레이래 봐 까발이 조금 만들 불라지로 신경 되게 가나는 소리로 까지노 하이비 그래서 내려다나 그 조금 더 내려 이게 그노기 아이라 맞다면 내는 뭐 아이 하지게 그게 야마 토이비 수보다 토네 이거 오늘 부기 이슈 라지로 선배기 이슈제 강강을 할게 토네 이기야 이 뒤에 뭐 아고 이게 거는 아고 아라바 되고 이게 루싱푸렌 고로간 봐 해봐 아고 아무도 마기 말았다 에나에나 아무 그런 우리 파라니 또 우리 고르게 빨래야 아도도 마야 보르벅시 마야 비제 두기 렐리에 쳤더라 파베야로 또 부야로 나 촌 붙여 쳤래 봐 아도라이 하이나 이 뒤에 가나는 시행기로 너 강원이 가나 부토기로 강원에 봐 아들 뭐냐 돈이 거리기도 말이 막 이래 봐 이제하기 아르미나 마야 보르 먹나 나 비되잖아 하 뭐는 그 도로가 뭐는 농이 하고 도로가 뭐 빠져 농 락던 레이래 이래 봐도 뭐고 차 북시라는데 시다 말이 바기도 먹다 아들 가나 뭐는 망대 에티기가 강신 뭐 야라 찾아가지고 그래 가 나가 얘기 내리야 헤이 너세요 거기 레귤러라 거기 에마 나티 비에셉 나티 아주 나티 너 야디네 하나 뭐 하지 밀어 보는 강인다 하 아간 준비를 보면 군가 부신 일이 얘기로 봐. 뭐 망는데 나더라 봐. 뭐 바래 살려. 뭐 바이도 그래 동다. 머리 부까 너 동다. 이런 뭐 그것도기. 머리 부는 거는 간비제. 이제 하나가 간비제. 머리가 이네 봐. 아도 후중에 뭐 얘기가 탁다 옛날에 시동이 고려 하이고 담다. 내가 오임도 강그러. 아유 그러지. 아이가 그 오늘 집에서 그러거든. 옛날에 너는 파비야 로이. 아이고 파오. 아이고 파오. 그런 거 속보야 로이. 아니 그 얘기 속보야 로이. 너희는 앞이 잡도 이게 뭐냐 말이 반갑도 놓고 돌아이니 무엇이 둥기 퓨처 제너레이션 우조빈 그 이차이 수 없더니 무엇이 군대에 군대로 말 뭐 ngak들 레이리 봐 아주 그냥 뭐 아가 뭐 방은 둘이는 뭐 배암시야 소동 절레요 너무 이시데 말이 부 라디로 쳤는 바 같은 거 또 하이브 소동 라이 우주 라이 봐 나랑 지만이야 미리 같이 주 절레 어떤 우야로 해나 시비 당이는 뭐 보기 MLA 아무튼 뭐 보기 미니스터 아무나 아직 야로이 그런 건봐 속보 야로이 막 파부 야로이 뭐지 바로 내가 나 거기 뭐 부르신 거 피드나 얘는 또 어떤 데 뭐는 칠러가는 뭐나 나한테 거기 붙가 늘려 힘이 아주 더 타와 있고 다 오늘 이러더니 아주 뭐 속고 야로이 뭐는 뭐 바헬리 보는 바헬리 보는 자리가 가지고
요즘 자리에 잘리지 하 아주 야지에 보이다 또 그러고요 아가는 미기 아이 저는 내가 아이 간 타고 또이 하이브 주 하이 야지 하기 때문에 아주 야지 하기 때문에 아주 좋아요 인비도 보고 우비도 보고 경비도 봐 맞다잖아 거기 또 후다 혹시 또 그래 이슈제 나나나나 저 레가더라 아이 하이저디 군학바 무슨 아람바이 된건 스카르게 좀 토키브노 그중에 보기 맞을 때 매기 거기 룰소브로 서파 거기 레바 그만이 룰 까베 타고 또래나 뭐 게스트 또 올라가 버담다 가리부터 뭐 총통들 레퍼게 주로 그래 뛰어봐 오케이 아들이 아이 하이저리나 거기 아이 하이저리부터 그제 거기 오늘 비즈니스 그 산세나 아마나 산세면 거매 매양도 산세면 거매 봐 아주 그 산세면 거기 산세나기 론슬로 리더를 나오고 있더니 아주 그 센터도 즉 유행해 봐 거기 머니푸르 유행 미행세 가리노 가리노 타트라 마번 수로 거기 이랑세 루신 비데브노 마부 개정도 거기다가 나다는 라오 하이브도 비데브노 마부 이투리 하래 하이브 BJP MLA 먹다 포고 토로하다 알아까워 가리도 워럭 와티 비데브 가리노 봐 아거기 하이코트 레디 로코트 레디 주빈코트 레디나 맞아 무슨 와르코트 가이나 Yes. 아 실시기 그건 저게 로비오 봐 시기 로즈 센터널 오픈 토이 로이 오케이